ngasi cycle saba loidreba thongta cheng purakpa gari isingna chen thabadai miyam awaba mayok nare haidi BJP gi MLA sing amato ina pun sendona jun thage ahan ba chayol phawbagi manungda popular government ama semba yabagi thajaba yamna nakna leire haidi mathang thage ahan ba chayol phawbagi manung state as the popular government ama sembagi oithokpa yamna nakna leire pawse sina phangba pawgi matungina de congress gi MLA manga amadi Kuki gi MLA tara yaudana hojik leiriba MLA ni phumari amukta punsinba ngamdre haidi pawgi source sina makha taribadi chaliba थासिगी मनुंगदा बीजेपी खक्तगी एमएलए सिंह पुनसिनबा मफम अहुमदा बीजेपी गी ओइबा एमएलए सिंगी ओइबा मिफम पांगथोके अहानबा मिफमना पासोय केंद्र गे एमएलए सापम कुंजकेश्वर एलाइस के बगी मयमदा पांगथोके अनिसुबा मिफमना नाउरिया पाखंग लाकपा केंद्र गे मनुंगचना लंगथबाल फुरा मखोंगदा लेबा युमथांग सानाबुंगदा अदुगा अहुमसुबा मिफमना लंगथबाल केंद्र गे मफम अमदा पांगथोके हाइरबा मिफम सिंग अददा बीजेपी गे एमएलए कुन सुना सरुग याबा ngamkhide masina takpadi बीजेपी गे एमएलए सिंह पुनसिनबा ngamdre हाइबसे मयेक सेंगलबनी हाइदे अदुबो अनौब लेंगा अमा सेमगदौरिबा सिगी लुसिंगबो ओइगदौरिबा मियोय अदुदे स्पीकर साइटर बर्तबो एमएलए सिंगना अमा तोयने यानरे हाइबसु तारे लोइनना सेंटर गी लुसिंगबो सिंगनासु स्पीकर साइटर बर्तबो चीफ मिनिस्टर गी फम असे लानथोरकपा याबगी थाजबा यामना नकना लेरे हाइदे अमरोमदा पावगी सोर्स असिना हाइ एमएलए कुनगमाथोय गी खुयेक यावना लेंगाक सेमजरगे हाइबा वारोल अमा सेंटर गी लुसिंगबो सिंगदा पिसिलरबा मतुंग ngasi phawbda khuyek pisinkhaba MLA कुनगमाथोय अदु अमुक्ता पुन्ना पाव फावनबा ngamdre अमरोमदा ngarang pung 13 rom ताबा matamda Raj Bhavan da sangduna Manipur ge Governor Ajay Kumar Bhalaga unaduna wari sanakeba MLA tara adugi manungda yaukeba hero kendra ge MLA TS Radeshamna MLA ni phumari amato oina pulli wakolon khenaba leite aikhoi ni phumari maklengak semnaba amato oina yanaba leire haina pawmi singda phongdok lomkhiba do miyamna kadai phawbu sunggadoribano haiba wahang amasu hauji hanglakle miyam ge oina di MLA Radeshamna phongdokeba wafam adu achumba ohenduna anobolenga ama sembiro haibasina oide नाकलमरोमदा बीजेपी के एमएलए खरना गवर्नर को उनदुना सरकार सेमनबा तंगना खरबसु सेंटर नदि पीआर मखाताना थमनिंगली हाइना फोंदोरकले April 5 Kuki singna attack tawkibagi laman khumba oina konsaram khulda Kuki changba thengkhre haukiba April 5 konsaram khulda Kuki singna Naga khul singda chathagiba thodok aduga mari leinana April 13 da Joint Track Council na sinduna pangthokiba People's Consultative Meeting na laukiba warep ki matungina Committee on Protection on Indigenous Peoples Ancestral Land Kopi palna mathang tha June 2 dagi hauna Inpui Liangmai Rongmai amasung Jemai tribe ki territory singda Kuki sing changthok changsin tawba thengkhre Kopi pal Serolamana hairibana warep asi April 5 da konsaram Naga khulda Kuki singna attack tawrokhiba maroina mafam aduda leiriba indigenous people sing dignity amasung peace da akaiba pirakpa thodok mari leinana laukhibane Naga community ki cultural identity amasung safety da akiba pibage thawung sing ase copy file na kanamog da condemn tawi copy file na athingba thamliba si samsamna lauroidabani masi maroina region asida santi amasung nungsi janana leminana ba honabada akaiba pirakpa thodok mari leinana ne हाइबा थिंगबासी नाकालानी की मरकता कंस्ट्रक्टिव ओइबा डायलॉग अमसुंग म्यूचुअल अंडरस्टैंडिंग अनि की खुथांगदा नाकालानी की ओइना यासनबा अमसुंग पेनिंगा ओइबा वारिब अमा लैत्रिबा फावबा सनगनी स्टेक होल्डर सिंग एथनिक कम्युनिटी सिंगना हाइबा डायरेक्टिव असे इकाई खुमदना सनबियो लोइनाना इंडिजिनस नागा पीपल्स सिंगी एंसेस्ट्रल राइट अमसुंग हान लेरंबा टेरिटोरी सिंग अदु अमु हना हंजिंदुना शांति हंजिनबगी पांदमदा हाइबा खोंगथांग असिदा मपुंग फाबा कोऑपरेशन पिबियो मरक असिदा कॉपी पालना लाउथोकिबा अदुगी मतुंगिना रीजनल Naga Council of Manipur na mari leinaba Naga gi leaders sing amasung frontal organization sing na makoi gi jurisdiction sing da hairiba warep ase sauganaba khangan khre haidi Security na Kuki zogi miyoy kaya phaba gi mayokta Kuki body singla sit in protest ki khongjang sang sanggadawre haukiba chahi 2023 gi May 3 dagi hauna state asida hojik thokleba kanglok ki irang ga mari leinana terrorist ki oiba thawong kaya sathabagi thodokta senaba Kuki zogi miyoy kaya security force na maroina NIA amasung CBI na phaba punbagi thawong kaya satharakpagi mayokta Kuki Women Organization for Human Rights na Senduna thasigi kunthramathogi ayuk pung 13 dagi numijung bapung ani phawba Kukizo area sing the set in protest ki khongjang sang selagani haire Kuki Women Organization for Human Rights ki maikai dagi thador kip serola mana hairibana NIA amasung CBI na yamna sumdaba mo ongda Kukizo ki miyoy kaya phaba punbagi thawong ase yaning de makhoi gi miyoy kaya singnei haibagi damak phaba punbagi thawong kaya sathai haina pendaba phongdokladuna thangai sengna kanglok ki irang asida hingsa amadi terrorism ki thawong kaya sathaba miyoy kaya amana free da sathoksin tawduna leire maitai extremist singi mathakta FIR lising kaya file tawkhrabaso kanagomba amata phaba punba tawde
aduga kukijogi miyambuna maram chaduna phaba punba yauna tathi tawogi thawong kya chathari thawong asi justice amusung democracy gi foundation da akaiba pibani government armory dagi nongmai lising kya amasung nongmai maru lak kya lut tawbugi thawdok ta senaba arambai tengol gi self style commander korou nganbana maning makha tamba piri mahaki mathakta NIA na case process tawrabasu free oina lairi amarom da former chief minister N Biren gi audio tape ki case adusu thijinaba supreme court ta taksilakle aroibada haibana NIA amasung CBI na maral leitaba kukijogi miya kya phaba punbagi thawong sathabana government office sing thingzin yauna protest asi hena pakthok chawthona bagi maram oirakani loinana maram chadana makogi miyo kya phaba gi thawong sing sathariba sileptrabadi NIA CBI natraga atai agency sing makogi area da maning tamna chathoga sin tawbu yahloi hairi Manipur gi hauzik oiriba phibam asi yengluragadi hena khudong chadaba tangka kya mayongnarakpa yai haina sanayamana phongdokkhre Manipur gi hauzik oiriba phibam asi yengluragadi hena khudong chadaba tangka kya mayongnarakpa yabagi nungnangba phawi haina UNLF ki former chairman RK sanayamana phongdokkhre ngasi langthabal kunja awang lekai da leiba ibudo pa khangbagi sanglenda pangthokpa ekau khatpagi thorongga mari lena mahana wafam ase phongdokhibane ibudo pa khangba thawalop langthabal kunja na sillaga pangthokkiba thoram aduga mari lena RK sanayamana makatana haikibada Manipur gi oiraliba phibam asi peningai oide lal hawrakiba chahi ani helaklaba asida nangkhiba awa anami simina amadi ngasi phawba mayumda hanjinba ngamdana leiriba miyam asi yengluragadi haujik oiriba phibam asidagi hena khudong chadaba kaya mayawna rakhigani haibagi nungnangba phawi masipuna mayawna ge hairabadi Manipur da khudaminariba phurupcha singna tungda oirakadaba phibam sing khangminaba tai loinana lamdam asida tangdu leitana hingminabagi khongthang lokhatminabana asumba khongthang oirakani haina phongdokhi Gwal tabigi thawdoki matangda PR lengak pairiba singsen khummanadre haukiba me kunda Sirolili festival pangthokpage pau coverage tawba chatkiba pawmi timna tongba MST gi bus ta thariba Manipur haina thaba muthalo haina mafam aduda duty toramba maha regiment gi kangbuna namduna mutharan kiba thawdok adugi matangda PR lengak pairiba singi marakta chinkhum amata manadaba haibadu oire hiramasigi matangda Manipur gi security advisor na phongdokhibada kangpokpida MST bus ama mai thakibagi thawdok adugumna tholakadra khanbada punna khanaminaraba matungda section tharang lokhatpo oina MSD bus adu Manipur haiba wahi than khidabani haina phongdokhiba laikhre haidi amaramda Manipur gi chief secretary na phongdokhibadana pawmi singna tongkhiba MSD bus ta Manipur haiba wahi khomjinba natraga muthat kadabani haiba priya lenga amadi political leadership singi maikai dagi khagan khiba laite thodok asiga mari lena inquiry committee semkre madugi report athuba matamda lakpagani chenaba sing sairak pigani amadi matungda asiguma thodok amuhana thokhaloi haina phongdokhiba laikhre hina masigi matangda Manipur governor na thayaina na pakhum pikibani hairibadi gari chalhaloi hakiba laite adubu intelligence ki paw khara phangbadagi festival asida soida ngamdana pangthoknaba section thorangi thabak singdi paikhanaba khanakiba lai haina phongdokhiba laikhre maduna gwal tabi thawdoki matangda pialenga ki makok thongba singna jinkum amata manakidaba se hojik angakpa ama haibudu oire haidi Nong leptana subadagi ithai damgi gate mangama ising pathokla siale damgi ising mokhalakpadagi ngayo pham kaya thumjin khre state asigi singamadi tampaki mafam singda haukiba numit kharani asida nong leptana subadagi turel singi isingi imai wangkhalakpadagi ithai damgi gate sing pathoktuna ising siale ithai damgi gate mangama ising pathokla sienba sina maram oiraga dam asi haujik aruba phibam amada leire hairi pawse sina phangba pawgi matunginadi haujik dam asigi oiraba phibam asida dam ge gate sing hangdoktrabadi khudong chadaba kaya mayoknaba yabagi phibamda leire haukiba me kunga taret ki ayuk anganbada leiramba barrage ki level asi meter 769.30 ni dam ge gate mangamak ising pathoktuna sienbadagi ngasi ayuk phawbada imai asi meter 769.54 oiduna haukiba pungni phunipan asida ising imai aka akum tawduna leire dam ge ising amaram oiduna upstream da leireba ngayo farm sing thumjinba farm gi ringban kaibana singba kaya hojik thokle haidi pawosina hai kariguma chakpi turel na imai wangkhalaklabadi Manipur river gi ising mokhalaktuna dam gi ising tharabasu kanaba phangloidabana matang charinga da dam gi ising thadu hoba tangai fade haidi amaronda Imphal East district phawduna challiba idil turel mathakta saba pukhau dolai thabi dam gi gate taruk maksu ising pathoktuna selakpadagi gate taruk ki manungda gate number 1 gi satar khara singkhatuna idil turelomda ising thari adumoinama gate taruk mak ising pathoktuna senbagi phibamda hojik laide amaramda dolai thabi damna thingatpadagi ising imai wangkhalakpa matamda labuk kaya ising thumjinba yabagi phibamda yamna nakna leire hairi
Gurkha Khulgi Lusingbasing Kokotkiba Adubu Liangmai Naga Council Manipur Yaning the Pongdorakle. Sep Style Kuki Organization Sadar Hills Ship Association Inang Part 1 Amasung Part 2 the Labor Gurkha Khulgi Lusingbasing Kokotkiba Dubu Liangmai Naga Council Manipur Nakanumong the Yaning the Pongdorakle. Liangmai Naga Council Manipurgi Vice President C.H. Wisobona Asitadorkiba Serolamana Haidibadi Sadar Hills Ship Association Si Nakalamatagi Oiba Apipo Wakalo the Tabak Tobani Matang Queenagi Mamandagi Liangmai Naga Community Lamda Leminaraklaba Kunja Sing Mangjona Liangmai Naga Singi Mapam the Kangalam the Nakokot Pahibasi Punda Leminabaki Saktamadu Tugaina Bonabani Haidi Gerol Sinahai Infal Tamai Rota Kangpopi Town the Gate Tamai Subdivision Pabugilambi Ase Liangmai Naba Nagamiamgi Ancestral Jurisdiction Gi Manung Salibani Maramaduna Sadar Hillship Association Gi Kanaba Haubugi Tawangasi Matunda Tauri Dabani Amadi Nuksi Sarana Puna Hingmanabaki Saktam Tugaina Basil Dabani Haidi Bangladesh border ka tainaba area sing the lady Assam ki yellow missing nomai license pi bada yakre Bangladesh ta huzik rajniti ki tang ta da phiba mama mayok nariba sinamaram oiraga Bangladesh ka tainaba jaga sing the lady Assam ki yellow missing da nomai license pi naba Chief Minister Hemanta Biswa Sharma ki cabinet na ayaba pi kre hairiba khongthang asi Bangladesh ta ain kaina Muslim kya sangsilakpa sinamaram oiraga mafam adu da lady indigenous community sing asoi angam tholakpa yaba ki phibam lakpa dagi ni hiram asi matang da Assam government ki spokesperson amana phongdokibada Assam government ki cabinet na laukiba warebase border da lairiba yellow missing da akiba pirakpa amasung lamkhai lana sangsilakpa kya amana su akiba pibagi thawong kya chatharakkiba asidagi makhoi masak ngakthokjanabagi damaktani hairi